Myanmar da Zolen Tanba Lanjauruba Thanglam Piang Koba Sisipur Masa Ama Kapnabada Sikre Hari PMJAY scheme pharmacy khargi sel pekpam oire lair bakayaki isup liba pharmacy sing lengak namiyeng sanghaningi haina phongdok narakle Ayushman Bharat Pradhan Mantri Jan Arogya Yojana scheme gi makada India gi lair ba miyam gi damakta ana layeng gi mateng oina ba pidi bu khudung chaba sing lanai pharmacy khargi sel pekpam onthoklei health card tagi kaithati ba sanpham na konaba ana layeng sathabada ana ba sing dagi ahen ba sel logduna pharmacy sing na aran ba thabak sing sathabagi wathok laklei lair ba sing gi e chuptuna lanai pharmacy kharan sathari ba thaba asi mari lena ba sing na economy yang sang bi yu haina Peasant Party ki maikadi wakalakle PMJAY scheme ki makhada lairaba miyoi amada piriba health card asigi matenga sahi amada lupa lakh manga phawba lemna ana layeng sathahali anaba amana Nariba layong adugi matungina hospital na package semlaga anaba amamamda sanggadaba senpham sing kaithoi hairiba senpham asidagi hospital gi charge ka kharba matung pharmacy dagi hidak laibagi charge amuk kaktuna sel sing adu sijinabane adubu lamphel da labor rims hospital da card asigi matengna ana layeng sathaba patient kaya da card asidar kairakpa package amount aduna ana layeng kona de haidana pharmacy da hidak lawbagi ahenba sel kaya marum thihali habagi wafam laklei haina phongdoraklei High Court of Manipur ki prosecutor hap ke badul sana handana ba court writ appeal tawduna challenge tawkhre Manipur High Court miyoy amabu special public prosecutor SPP oina hap ke bagi matang da yaning da ba phongdoktuna assistant public prosecutor APP kayana Manipur High Court special prosecutor hap ke badul sana handana ba writ appeal tawkhre Manipur High Court ki assistant public prosecutor APP singa hau ke ba sahi 2024 ge December Kungatareta Additional Public Prosecutor APP Oiba Asam Nila Kumar Singh Kobomiyoy Amabu Special Public Prosecutor Oina appoint tawkhibagi matangda Justice Guneswar Sharma na takibu rai adu singnaraduna Manipur High Court appeal tawrakhibani hairi New Kaithel Manbidagi Lanjan Nakraba Khunja Singhi Yumgi Phibam DC na yengsan kre hairi Manipur da thokliba irang asiki saitheng mayok naduna sahi anirom hiana masagi mayum ingkholda hanjenba ngamdana lerakraba New Kaithel Manbigi Lanjan raba maitai Khunja Singhi Yumgi Phibam Imphal West ki Deputy Commissioner Mayanglambam Raj Kumar na hakthengani yengsan kre Internally displaced person IDP sing masagi mayumda hanjil hannaba khaiduna security ki section thorang yauna paikaliba thabak thoram sing amadi New Kaithel Manbida lairiba mitai Khunja Singhi yumgi oiriba phibam sing DC Raj Kumar na hakthengna yengsiladuna mari lenaba official sing amadi mafam adugi stakeholder singaso wari sana kre haidi loinana lenga ki maikai dagi IDP singbu masagi mafamda hanjil hannana ba haiduna paikalagleba thorang sing asida IDP singnaso mapung phana coordination piduna matam chana thabak thoram sing loisinba ngamna ba honamina si haina DC na appeal tawke lanjenaraba miyam tek takaidana masagi mafamda hanjilna na bagidaba administration gi maikai dagi supaikat phongtok par thorang sing chapchana paikhali haina DC na miyam da phongdokki loinana mari lenaba singi maikai dagi su mafam masida khundariba miyosing masagi mafamda tek takaidana hanjil hannana bagidamak chapchaba thorang lokhatkani amadi IDP singbu masagi mafamda hanjil hannana ba paikhaliba thabak thoram sing asi makha tana so authority gi maikai dagi akupa miyeng sangkhigani haina DC na Khunja singda thajaba piramki hairi Maitai Pangal Nupigi Matau Tamsi Aramba Isa Singbu Praja Laidi Imong Manungna Hana Amukta full support Taubiyo Maitai Kansi Coffee Corner the Nupi Nupa Mathong Marang Khangdre Maitai Amukta Gyan Tamina Sihaina Ngarang Lamlaida Nong Mapanba Mifamda Imagi Mairagi President T.A. Sujata na Phongdokre Sak Thengi Haibagi Wahauda Bihar de Leba Gaya gi nupa amada Mamou nupigi mamit kotkhre hari tabada tu sungba thodo ama oina Bihar gi Gaya da Makubok na mahaki sana na ba matam sana pirakte haina sauduna Mamou nupigi mamit animak kotkhre hari Mamou nupi ado mamit animak tangba yabagi phibam da leire haina phongdorakle madudagi hendoktuna Mamou nupi adugi manaton su thangna len kibani hari thodok pumnamak Makubok adugi sana thangna na ba matam sana puthorakte habagi wahaudagini crime adu sathaba loiraba matung Makubok adu mayum thadokuna semkhre hari amaromda thodok thopam adu koleba police station ge station in charge na phongdorakpada akopa marol amata phangkhide hari Gaya gi Rosenganja police area gi manuksanba itawa khungangda thodo adu thokibani soklaba nupi adu Lalo Devi sahi 35 kawi mapuroibana Rabinder Chaudhary kawi haina station in charge Anus Raj na phongdorakle mahana makha tarduna imung manugi miyoisingi maikai dagi aiba natraga wahai oina report amata pirakpa leite hari Bangladesh ta Yunus Sarkar na Pakistan gi ISI khongda phampi badagi India gi security da sauna nungnang ba pohale hari
Bangladesh ki Yunus na lusingba interim government asin China amasung Pakistan leba ani hena anakpa mari thambagi mathakta nauhauna na Pakistan ki intelligence agency ama oireba ISI Bangladesh ta khongda phampi ki basina India ki security da sauna nungnang ba pokhalle Pakistan ki ISI asi India ki mayok da lal hauriba maruina Kashmir da terror attack kaya chathariba Pakistan da base toba terrorist organization kaya da financial amasung logistical support kaya piribani Yunus government na nauna paikhalakpa khongthang ama oina Bangladesh amasung Pakistan leba anigi marakta hena chetsinaba mari thamlakpaga loinana leba anigi leiraba diplomatic amasung official passport holders se visa free travel gi ayaba pikre hairiba khongthang asina Pakistan gi army officers sing amasung ISI gi officers sing Bangladesh ta visa yaudrbasu chathok chasin tawba yaragani hairiba khongthang asi Islamabad amasung Dhaka anigi marakta leinariba mari asi hena chetsin hananabagi khongthang amane hiramasiga mari leinana handakta Dhaka da Pakistan gi home minister Mohsen Nambi amasung Bangladesh ki home minister Lieutenant General Richard Jahangir Alam Chowdhury anigi marakta agreement amasu sign tawnakhre haukiba sahi 2023 gi August Prime Minister Sheikh Hasina gi government asi singthaduna Yunus government asi hek lakpaga laibak anigi mari asi hena naksinarakibani Sheikh Hasina government gi matamdadi Bangladesh ki miyoising Pakistan da satpa natraga Pakistan ki miyoising Bangladesh da lakpa matamda athingba kaya lairambani adubu Muhammad Yunus government hek lakpaga hana Pakistan ga lalot tik tawnabagi lamda athingba kaya lairamkibadu lokthokibani makhatana laibak anigi marakta police training program na singbasu pangthokminanabagi matangbasu yanaba ama purakhle hadi Nongmada khongkap lising tare chatpana haksang phale punsi sangdo hale hare numit khudingi changnai na khongkap lising tare chatpana thamoi gi leina diabetes dementia amadi puning wakhal gi oiba leina ngak thokpaga loinana manung matam chadana siba yabagi risk hanta hale haiba thijin humjin badagi khangbagam lei the Lancet public health na phonglakpa study gi report na hai numit khudingi changnai na khongkap lising tare chatlabadi tongan tongan ba punsi mahinga mari leina ba leina kya marum ngak thokpa ngami haibagi khudam phangbagam lei resource na malem gi tonga tongan ba mafam da chathakiba study yankhai ga taret ki report kup na nainaraba matungda wafam asi phongdorpani numit khudingi khongkap khara sathok sen tawbana haksang phale haina pulamak na khangnaraba wafam ne adubu sang naina numit khudingi khongkap lising taret chatlabadi amuka hena kana ba phangan baga loinana manung matam sadana siba yabagi risk hanta hale hairi ayamba matam da phamjinduna leibagi mohota haksang leng otpaga loinana numit khudingi sang naina khongkap khara chatlabadi haksang ge arumba masung noibagi chang hantarai heart ke phibam phagalakpaga loinana saru amasung masal gi mapanga kankhalak masida sunatuna pungning wakal gi phibam phagalatuna ningsingba ngambagi matik maya hengala amasung mapung phana tumba yahalli khwaidagi maroiba wafam de human system gi mapagal kankhalakpa maramna tonga tongan balaina kya marung ngak thokpa ngami hairi resource na miyoi lising kulong kanglup ani thokna khaidok kanglup amabu numit khudingi changnaina khongkap lising taret charhalami atopa kanglup adunu sumna gi khongkap lising ani khak charhalami changdamna duna yengbada numit khudingi khongkap lising taret chatpa miyoi sing adu manung matam chadana siba yabagi riksada nipu taret hantarappa thengnake thamogi laina oirappa yabagi riksu sada kungamanga hantarake thamogi laina na maram oiraga manung matam chadana siba yabagi riksada nipu taret cancer na maram oiraga siba yabagi riks sada kunthra taret amasung dementia gi riksada kunthra ga nipan hantarappa thengnake hairi pulsi mahinga mari lainaba laina sengi matang da report asina hai kana kuma miyoi amana numit khudingi changnaina khongkap lising taret chalabadi hairiba miyoi adu type 2 diabetes narakpa yabagi riks sada taramari hantarai sahi yamsalakpagi matungina tutsinba yabagi reksu sada kunganipan hantarai hairi miyoibana numit khudingi humang tana awaba mongda haksang sajal tawdrabasu isam samna khongkap khara sathok chasin tawbana haksang da kanaba kyamarum phanghale haina paladuna report amana hai isam samba malabasu numit khudingi khongkap khara hangat handa satpana haksang ge arumba amasung noibagi chang hantahanba maramna punsi mahinga mari lenaba laina kyamarum ilai laina ngak thokpa ngame maroina thamogi laina stroke blood pressure wangba cancer amadi type 2 diabetes na singba laina kyamarum mangjong na ngak thokpa ngami hairi